Akasvani Imphal Chitrabhanu Chitrabhanu na pau pazeri ahan pada maru oiba pau More da hozi security force in the tatana chatarakliba attack amadi mapam adugi ngaksel ge thabak thoram singasi Assam Rifles ke Director General PC Narana Yingsin Kre Loktak Park ke akobe de lady bamiam na electric sinaduna nga faba amadi nongmai sinaduna ucheka pa ki thabak sing satabidana ba LDN na miam da appeal tori Imphal dagi hokutaba Congress ki naya joro yatra gi khongchat rise asigi santi raksa gi fivam yanglaga sarkar na ayaba pikidre Council of Higher Secondary Education Manipuri loba JSC class 12 ki parikya mathang thagi kunma thoi dagi horagani Pradhan Mantri Narendra Modi hairi malingleba singina bada bharat asi hiram kya dukumang yang na changsili amadi malingleba kya na bharat akhanna bam yang thamlakli More da hozi security force in the tatana chatarikliba attack amadi mapam adugi ngaksel ge thabak thoram singasi Assam Rifles ke Director General PC Narana Yingsin Kre Khongchat adu da more gi hozi oriba security ki fivum gi matang da sector commander brigade PB Yadapna Khangan ki bagalona na more gi tongan tongan civil society organization singi mi singa su unaduna wari shanaki Maduda Hill Travel Council Cookie Students Organization Cookie Women Union Human Rights More Cookie NP Technopal Tamil Sangam Gorkha Samaj Samiti amadi Manipur Muslim Council saruk yakhi mifam adu da Director General na mapam adu da leri ba miyam na tengnari ba awaba khuding maktara du nam hang na hai mori hai ba lamdam asi ate mapam singa manade mapam asida Kuki Maitei Naga Tamil Pangal Gorkha Sikh amadi ate phuruki miyoi singna kundalai ta du na mamangai degi hona nungsi chana na lemine rakpani Mahang hai COVID lechin na maram oiraga chehi ani hen awaba mayok naraba matungda irang asina thani pan rom amu awaba mayok nari phibam asing asi yenglaga hingsa gi thabak leptuna tangdu leita bagi phibam da hingminana na ba hona minashi Loktak Development Authority Manipur ki Chairman Sri M Ashwini Kumar na Loktak Park ki akwebe de leri bamiam na electric sina duna nga faba amadi nongmai sina duna ucheka pa gi thabak sing chathabidana ba miam da appeal tori Loktak pa na Mahausa ge khalngak na thambada lawriba thodang sing paladuna Sri Ashwini Kumar na hai pat asibu kanana ba amadi mahausa ge khalkahandana thamba haibasi ekoi pumnamaki thodang ni mahang hai Loktak pat asi lamdam asigi sabetya ga yamna mari lena ba pat amani pat asigna lamdam asigi puwari amadi nat ki obelenari ba achepa mari asi yokhot pegi tangai fedabal lei aina thamoi sengna Loktak pat ki khonu su khongban da tariba patmi ngami amdi prajasing phamda appeal tawjari madudi Loktak pata nga phaba matam na taba pambai haibadi electric current sinraga nga phaba se khut ka topiu masina nga ma phana bhona matam da nga sama mangali adugi mathakta mu dham thagi matam masida tanglaba prithibi usek makhal kayama maruna cyberan region da ki paraga Loktak pata Saidang Pamlogna Ladiba Saktaribu chasing a Sibu, Minim Shilatana, Wajana Singbasin Raga, Hatpa Amadi, Nongwina, Kappa, Hatpa, Sequatica Topiu, Masi, Akokidema, Kusam Raga, Loktak Parasigi, Nang of Honasi, Magi, ecological balance is a maintained on the Honasi, Lokta as a koi Sakai, Pukai, Langaini, also Masi a koi identity. Segmai Police Amadi Imphal West Commando Kangbu Yauna upon the security force and assist Segmai Nong Tongban gi mapam singda tibuhumbi thabak chatakre maduda yum cham yankhaida tibuhumbi thabak chataki aduga nupi yauna miyoi chatu kuntra su masak khangdoki maduda khusuklai fagat ki ba amadi mi phamupungi pawdi leite Manipur People's Congress Committee MPCC gi President ki Megachandran Hairi miyangi damakta Santi gi khongchat pat chatpada ayaba pidaba haibasi miyangi hak matpani wafam masinga si MPCC ki kambuna Mukhyamantri Nongthombam Biren unaruraba matungda pawmisinga unaba amada Sri Megachandran na phongdokibani mahangna makha taradun hai miyangi oiba achumba while gi damakta chatkadorba Bharat Joronaya jatra gi khongchat asi lamthapan mafam sarkana pidrabasu chattaba yadraba khongchat ama oibana Thaubalda Labelana lam amadegi hoduna chatlagani khongchat asigi lamthapam palace compound leba hapta kangjebung da oinana ba tha asigi anidegi taksinduna lakpani adubu leba ki irang phati haiduna ayaba pirakhidabani amarom da permit piraktaba asi raja sarkar na karik akiba lebegi no hainasu All India Congress Committee gi National Secretary Insas Zarita Laifongna wang hanglikli kilometer lising taru chapter chatkadaba jatra asigi lamthafan oigadori ba hapta kangjebungi Pibam ngasi National Secretary na yingsin balak pada pawmising da hai chatkadori ba santi gi
paujal puba jatra asi Manipur miyam gi damaktani Bharat leiriba miyam pumnamakna Manipur gi miyam da thengnariba awaba sing asi khangi amadi Manipur gi apunba gi saktang gi damakta lepli Manipur gi oriba phibam asina maram oiduna supam nongphum khangna leiriba driver singi phibambu lengak na yingsinbina naba all Manipur Road Transport Driver and Motor Workers Union na taksilakli Imphal da labor unit asigi officer pawmi singa unaba amada union asigi general secretary Maimum Anil Metin hai Manipur gi hozi oriba phibam asina maram oiduna national highway anida drivers na chatok sin tawada khudong chadabadagi driver lising ahum chani panrom supam nongphum khangtina leiri Driver sing na thengnariba khudong chadaba kaya asi yingbiraga sarkar gi makai digi driver sing gi yafanaba thabak thorom sing pakai pinanaba appeal torakli Rajya si ki nauna khalaba amadi MR training Manipur gi mapanda taununaba thagani hairiba si rajya sida oina tahonbiu haina hanagi Sengmai Assembly Constituency gi MLA Ningthozam Birena hairi ex MLA asigi lamfel pata leba quarter da pawmi singa unaba amada mahangna hai lamdam asida tha nipan hena tangdu leita da phibam amada miyam na kham thengna wanariba asi sarkar na athuba matam da waroshin ama puruktuna miyam bu tangdu leita na lehenbiu Imphal gi Pauna Bazar gi Kakhulong main gate ki manak Masiji Road ta Gyan Mountain nupa ama leire haiba pau phangbadegi city police ki team na mapam adu da changsinduna nupa adu lakhulaba matungda laying nabagi damakta Rims Hospital da pukhatki adu bo hospital gi authority na nupa adu siri hairki nupa adu foot manga inchi manga wangi mamai koida nei kulei kuchuni hari case asi makhata na thizin nabagi damakta miyo asi masak taklana na ba city police na thokpa chero laman hairi Tabiriba Pawasi Akasvani Imphal degini Council of Higher Secondary Education Manipur loba Higher Secondary Examination lisingani kunmari parikha gi matam lokthokle class 12 ki parikha mathang tage kunmathoi degi horaga March school humde phawa chathagani aduga class 11 ki parikha na mathang tage kundegi horaga March kun phawa chathagani haina council asigi controller of examinations thokpa cherol aman hairi Manipur gi ngangphai sahar Moreda State Police Force thamba yaro haina Hills Tribal Council na thamkiba wafam chanaba yaro haina Kokomina phongdorakli Kokomina thokpa cherol amada hai Moreda State Force thamba yaro haiba wafam asi atopa loop kaya amanashu sagoliba asi Myanmar da base toba terrorist sing bu phongna sagoli haiba du takpani Maram asina hariba wafam asida sagoliba Hill Tribal Council Code to ITLF amadi Kim Chandal na singba loop sing asigi matakta ain gi oba thabuk lakhot pam thoi hairi Chirachandpur amadi Kangpokpi zila ga tainaba yawnal Bisnupur zila gi kulkhrada aini yadaba drone sing parib asi khudaktagi tongnaba Bisnupur district magistrate na khangalakli district magistrate Lauren Bambikram na thador pachirol manhai zila asida hauji oriba santi raksa gi phibam asi yenglaga ashigumba aini yadaba drone sing asi makata na siznanaba athingba thamle Assam Rifles Chindana Yari Pokta Labor Bisnunaha Community Hall the Project Bisnunaha a Women Empowerment Initiative ngasi degi hokdokre project asi lamdam asigi nupi singda hen basakti pina bagi damakta paketpani masina nupi singda tonga ba training kya piduna sel tungi fivam fagathan na ba pandam thamli hokdopaki thoram da MLA Kesha Megachandra Thobazila gi DC amadi Assam Rifles ki mute sing saru yakhi Thasiki amadali long chingchaw do thokiba nomai kapagi thogdokta miyoi manga lekhidaba amadi miyoi tarahum de shon ki ba thogdok mari lenena Manipur sarkana lakhot ki va FIR gi mari lenena makhata na tjinba damak thogdok ajubu haktena na uhogba miyoi shingna mokhogi oiba warol amasung mari lenaba evidencing SIT das pislangna ba khangalakli masigi matangda yaripo ki SDPO su oriba SIT gi chairman na cherol ama thokre Nupi masa home puki ba thogdoka mari lene na Imphal PS na lakhot ki basu moto case adugi investigation matung inna thogdo utude chene haibi gi maral da phagat ki ban nupi tara nithoi ngasi chera court ta putokre makhata na thijinna bai tama numir humni gi police custody da remand pikre makoi sing asi Indian Penal Code amadi IT ka listing ani gi tungan ba section sing makha da phabani Numitarini Chathagadaba Blended Learning in NEP 2020 Hibiram the Faculty Development Program Ngasi Imphal Iski Kurai Sarzor Lekai de Labor Sri Gor Govind Girls College ki Multipurpose Hall the Hokre Thoromasi College Sigi Department of Botany English Chemistry Geography amadi IQSC na punashin bani Thoromasi Manipur Sarkar ge Director of University and Higher Education ki Tengbangalone na pangthok bani
ngasi ahanba technical session da Moirang College ke principal Dr. M.D. Rehazuddin Sheikh amadi Jawaharlal Nehru University ke Professor R.K. Brozen Singh na blended learning ki matang da che pathoki tharmasida tungan ba university amadi college sing oza sing na saruk yaki Manipur Sarkar ki Agriculture Vivag ki sponsor togduna Mission Organic Value Chain Development for North Eastern Region ki makhada Nongpopukai Organic Producers Company Limited na sinduna numinini chumna chathakadaba organic production ki matangda awareness thorum ama pangthokre Imphal zilla ki pungdom bom da pangthokiba thorum aduda Central Agriculture University ki Deputy Director Dr. T.H. Robindra Nahai miyam na har yaltana matokram na organic ki potok sing puthokpa ki matam adu lakle Yariba makai chemical sing sin da biganu masina hakchang da leina kya polak payai thorum adu da lamdam asigi lehawg da chemical yawduna putoba potuk sing utki amadi mai paklaba longmi sing da certificate sing su yenthokhi Dhanamanjur University ke Vice Chancellor Professor N. Rasmohan Hairi nupi singtegi oiba akhanaba University ama Manipurda lingkhat pangamlabadi nupi da ehenba sakti hena pibada chawna mating oiragani Delhi Sahitya Academy Manipur sinduna ngasi Imphal da leba Manipur Press Club da pangthokiba tera marishuba National Delhi Sahitya Conference lisingani kunmari da wapama Sri N. Rasmohan na phongdokhibani Mahang na hai lamdam asigi nupis na loriba thaudang sing singthaningai ni masimangna lamdam asita nupi khakti oiba university ama linkana na ba pandam thamli mahang na makhatan hai chakhotpa aphabal lamdam ama semna bagi damakta horok leban ha singda marai bag nungshi bagi wakhalon pohan bagi tangai fedabal lei Imphal iskil lamlong thongkhong gi artificial turf ground chathariba tara marishuba Amphal Seniors Women Football League ngasi sanikiba messing the Southern Sporting Union amasung Anokba imagi mangal panjal ani chanaduna draw chakre Sagolban United amasung Classic Football Academy panjal amamam chanaduna draw chakre ICSA Rengbam na Kuman FC bu panjal taramatoi ani da thokre atopa match amadana di Young Welfare Club na Manipur United FC bu panjal taranipan amada thokre Akasvani Imphal lagi pau tabiri Pradhan Mantri Narendra Modi hairi Malingi lebak singi yang nabada varat ase hiram kaya da khumang yang na changsili amadi malingi lebak kaya na varat akhanaba miyang thamli Gujarat ki Gandhinagar gi Mahatma Mandi da tarashuba Vibrant Gujarat Summit hawdoloduna Pradhan Mantri Narendra Modi hai Bharat na tungkoi na chanakataba udyog sing chakot hanba khut sahaibi gi hiram sing hena chakot hanba amadi green and clean energy yauna semiconductor singi ecosystem sembada mangvil thabaleba ama oiri Lagliba chahi singda varina sel tungi lamda mangzal thabaleba ahungi manungda chalhanabagi thazabasu Pradhan Mantri na phongdokhi varki manglan asi mangfaw nabigi damakta miyamna mapungphana mateng pangbina naba Pradhan Mantri na appeal tawri mangna hai mifam asina UAE amasung Africa ga varak kaleinaba mari sing hena sesil hanba ngamle mangna hai varat asi digital infrastructure gilamda ahungba kaya uba phangle Hanagi Rashtrapati Ramnath Kovind Hari Anoba Technology Sing Thorakpadagi Aranba Pau Amadi Paid News na Chingba Sing Sandorakpa Asi Tingbagi Tangai Fadabalay Indian Institute of Mass Communication IIMC gi Yangkai Mga Suba Convocation Ceremony da Wangang Laduna Rashtrapati Hai Aranba Pau na Samasa Chaun Akaiba Piri Masi matam chani yangsil hobaki tangai fadabalay mangna hai hogulak liba pangmishina masagi daita khangna miyam da asengba achumba pok tamak pigadabani Media House in the Makogi TRP Hingana na Bahonabada journalism ethics to Gary Dabani, Thorum Atuda Tongan ba basing is Mahiroi, Chatred Hembada PZ diploma degree sing Kusinaki, Hosik Aroi Badamarueba Pau Amuhana. Morida Hosik Security Force in the Tatana Chatarakliba attack Amadi Mapam Aduking Axel Tabok Thorum Singasi, Assam Rifles Director General PC Narana Yingsin Cray. Loktak Park ki akoy bada lady ba miyam na electric sinaduna nga faba amadi nongmay sinaduna ucheka pagi tabak sing sa tabidana ba LDA na miyam da appeal tawri Imphal dagi hogotaba Congress ki na joro yatra gi khongchat rise asigi santi raksa gi fivam yanglaga sarkar na ayaba pikidre Council of Higher Secondary Education Manipur na loba JSC class 12 ki parikya mathang thagi kunma thoi dagi horagani Pradhan Mantri Narendra Modi hairi malingleba singena bada Bharat asi hiram kaya du khumang yang na changsili amadi malingleba kaya na Bharat akhanaba miyang thamlakli